manaba yaubra leng manaba leibra sathing ngasi matagum yatin asimom samuna nom nom chatpagum ibungo to na kangjay pairaga kangjay bung tamna changsilliba si ubada nanai senudi yengbagi penba naidre mithamu bangamdri mi mazai bema hasakrida ko asanbi sari nungsagumi haimi seni Tawdri. Notification ka tak nalapo sa ako. Taw. Ahan ba magtada meeting tabiri ba pumna magpo taram nokcheri matam kuya bagi tungda akoy ngasi live among pudo na lagcheri mayam adum changsan biro apam ba haining bawahay kaya ma comment adum taw biro aduga na ahan ba hi na thambire e taram nokcheri akoy ngasi gi live sige first viewers oi bire aduga mayaida ngasi din hangai udaba anova bisara makaguramani ado akoina hairaga budi ming palata aga di dum hemayamna di khangani hajigam yingnari bu pupu tomba adu dum yengabanina ado haifitang ming leifam habitang haibi uni meham mangda Ai min lai tonjam sanahal maite lai tonna airport top sing tha khomam lera. aduga akoi gi mayamna hajigam pam ningnari ba pupu tomba gi butto aduda Hambogi characters lawri bahai di voice artist to adudo sida lengjen biru dasna halsna Hambogi voice to magi ni aduna mayamna tawhaninga dialogue singai tar comment dum tawbiro Ai je aseng bai ju dum kano ga sai min ju ba pan re sana lai ga do aseng bai ju dum mayam na thambo no ko du ga wari ji ju dum thambo no dum ko oi jam chana bu do yam sana na comment se kamai tawi lakri ko yam kuina lab se nongona thoki aguna hello haina thambire agu live sa taramna seri sida kuina so ujaba hi haina thambire dedi aziz blog su che haina thambire masu blog thokha masu hi hi haina mayam thambire live asla bire tabiri ba puding maku taramna seri comment among tang may nahandok ngamda taragasu changbirag iba khudimagpu taram nagcheri sana sam newton na yamna nungsiye kuire udaba haina thambire hoi mayam su kuire koi unada ba comment da sumai live ka tharaga wari sanada base adule ngasi di mung thajare yumnam dane shor live sa taram nagcheri sagir harmale ko latif painting harmale hai dasna haina thambire dasna hai dasna lai thambire hai mami jina ai ju sanga entertainment na ko che sona mai de phami be yam basi kana odino maminga lai famga takpi be ya ga dra hai hazim wang da ta khabane dom tanga takpiyo dasna hal ai je airport tagi sanahal ko we ga koigi thappa pupu to bagi but sidana thambogi character sari ba misak aduni tonaw na naida hai tonaw gi comment yam na dum la e handaki live se tonaw ngak tane dum ayam na nukning ba character moi mayam da channel bu do magi adumai oi bagi tonaw se am la e hai so robert rim nam taram nok cheri kuire dau daba kandauri haina wasim thambire Masima Hamad phai adum nungai jari kuire mayam ga wari watai to da ba puputo magi 14 je la kani soi dana ngasi lakani ko ngasi lakani ai ge loi fa yam nungai yamna nungai ba phawe sagwen uba phangba se hai ba dasal jama ai man thambau se ai akoi su yam nungai jai sumai yam nungsine comment to rak pa se thoi lai thangbam hello taram nok cheri mungna tharo khambagi don ha hindi nungai kan o mukna mamang da mukna kangje gi di hap sagrabani my brother and sister thoi salam hello taram nok cheri kai mi dona sanghalo loi han kinu pupu tomba si en hai ado haido roge yenga kan da khangmina raje ai paro pato piro tonaw di bera ne hai mane tonaw yam nong ba bera ne hai ba dalong se chap mana ba ma ngasi upload to tu si da yaw du ni
ꯃꯁꯤ ꯍꯥꯏꯁꯦ ꯄꯨꯔꯥ ꯕꯤꯔꯥꯅꯤꯌꯦ ꯀꯥꯏꯅ ꯇꯧꯕ dialog ꯋꯥꯔꯤ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯦꯅꯤꯃꯦꯁꯟ ꯑꯣꯟꯊꯣꯔꯛꯑꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯃꯥꯂꯦꯝ ꯄꯤꯕꯥꯝ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯦꯝꯖꯔꯤꯕ ꯈꯔꯁꯦ ꯎꯕꯤꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯁꯥꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯃꯦꯟꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯛꯑꯦꯀꯣ Pupuk TV giúp ya lap mà lại hay mà cái lap thật hay makam phim phở oh makamuyung pharok se ngasai ude na khanbani ko hoi makamuyung pharok matam khara di lepure ado yam toina thaba budi ngamdre khoise kudamoina bubu tombagi but anabu wari du da zuloi onjanaraga zu lainare khoise adunani Kambo kamdawrige haina jabi khana thambire ai cũng không hay đấy kanan dalong majam to biro hai ahan ba hoi ta thambodagi dalom di ta thok pa yabjani hapitang thibiu ne dialog comment se khara dum kan be yawe mayam warau bi bayade hanjan jan dum thajan biro habidi ta thambau sidi toina live sida yaw bana tabani na la ingai sida dalo dum to holo gada faidana dum khallaga ko matang do apama matang dum haibiu Puputombagi buto khara sangna hapiro haina inauba line hai sang base ahoi sang na budi hotna jage ado koi animation hoi banina mayam na pambiri ba chang mayam hena heta sang ba pungai ham kayo ba dumadi khara wana thoe adu bu yari makhai di khara dum sangan jarake Horen 14 ki dialogue te yauba khara tawbiro o hairi tho adrene koi sibo dalong macha ama nigumba khara dum yenghan ta thohan ba yai ko horen yengning na ba 11 cái gì thôi gì có oh yai ne rồi nam chưa yaw ai yaw bra oh hai ma ai yeng ke ko kai dan kana da tharake mamang đó thôi amda thabiro group ta zilum thajan bir to now ye to now su matang chabada dum no. yahanjarake mathang da ta ko leidoino hai season lai duine khara dum sangani ado horen yengbada mayam kitang chakpadi yauna rane haido roige du nara soidana tawrani tharo ki dialog tawrani tharoga kenoga yaw male ko thambogani ko hawra ko de tharo ki dialog hora oh sumjina kan bai matang du re yam nungai ba matang do hawra ge ko de ahni mathina chaphu mele haina ba leiben ine me mana hayu de chumlam ba siai ai sumji sine ta kan la de yenga tono nga thai to naw su mathang da ya han jara ke ko ai di ahan bani chalani na kana sabir no ming sai pira mo warau bigalo yumkham nonendra hoi kishi warau zade aigi mingna sonam janu kowe aduga sidaida tharoga ama heloi atapido adugagi character do aina sajabane aduga aigi mingna elisa koijam aduga aina heloi du nahi jabi ola ka do hattega aduga pasot ka ani do sabane konchin bagi seda chalo ai sal awni amtang santo crazy ne keno da script review ni ba script review ni ba masidi thambau hai gadra dasnan hai gadra ta thambau hai tare ne ga wari jige wena di magi ayam da dialogue mayam na to kanimba hadi live sida tamda tang na lakpanina masi magi ayam saru ke loi ta lore se mayam zo pa mapam pa gai to khalaga dum hai biro hoi chappe one kitang nungai tabra tonaram bagi nungai bane tonaram madi mathang da tonawa mo yahan jarake tonaw gi sikra la e magi comment se hoi tonaw gi simatang chabada so idane yahan jarakani aina haiba thambaugi haise dialogue ki male ko adum apamba yawraga di akoi mama iraga kitang thabiro thabiraina ko hadi mayamna akoi na planning du paapna ta mayamna apamba do dum mati hadi jaga do khangna bagi hai tare dum ki konchin bai dum tawrage ado chedi ki konchin be hai re paaba konchin bai karam do
ꯇꯣꯅꯥꯎꯒꯤ ꯕꯨꯠꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃ꯭ꯌꯨꯖꯤꯛꯇꯣ ꯈꯔ ꯀꯤꯅꯕ ꯈꯔ ꯇꯧꯔꯛꯑꯣ ꯁꯣꯝꯗ ꯑꯉꯥꯡ ꯀꯤꯕ ꯌꯥꯗ꯭ꯔꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯨ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯌꯥꯝ ꯌꯦꯡꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯍꯦꯟꯅ ꯀꯤꯍꯟꯕꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛ ꯍꯥꯞꯇꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇ ꯑꯌꯥꯝꯕ ꯌꯦꯡꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗ ꯃꯌꯥꯝ ꯀꯤꯍꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯏꯒꯤ ꯏꯌꯥꯝꯕꯁꯦ ꯃꯈꯣꯟ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯥꯎꯔꯦ ꯇꯥ ꯊꯝꯕꯧꯁꯤꯗ ꯊꯝꯕꯧ ꯁꯥꯔꯤꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯀꯩꯃꯤꯗꯁꯨ ꯀꯣ ꯀꯩꯃꯤꯗꯁꯨ ꯁꯒꯣꯜꯃꯤ ꯁꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯁꯒꯣꯜꯃꯤꯗꯨ ꯀꯣ ꯍꯨꯏꯃꯤꯒꯣ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯁꯨꯝ ꯂꯧꯔꯒ ꯂꯥꯛꯄꯤꯕꯅꯦ ꯗꯥꯁꯅꯥꯍꯜꯅ ꯍꯧꯖꯤꯛ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯌꯨꯗꯅ ꯍꯧꯖꯤꯛꯀꯤꯁꯦ ꯊꯤꯕꯤꯒꯦ ꯗꯥꯏꯂꯣꯒꯁꯦ ꯀꯣꯟ ꯊꯤꯟꯕꯩ ꯗꯥꯏꯂꯣꯒꯇꯣ ꯑꯕꯗꯨꯜ ꯁꯠꯇꯔꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯥꯅꯦ ꯖꯤꯀꯦꯒꯤ ꯇꯧꯕꯗꯣ ꯖꯤꯀꯦꯒꯤ ꯇꯥꯛꯄꯗꯣ ꯑꯣ ꯃꯥꯅꯦ ꯃꯥꯅꯦ ꯍꯣꯔꯦꯟ 14ꯒꯤ ꯗꯥꯏꯂꯣग ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯣꯔꯦꯟꯒꯤꯀꯣ 14ꯒꯤ ꯍꯧꯖꯤꯛꯁꯦ ꯍꯣꯔꯦꯟ 14ꯒꯤ ꯗꯥꯏꯂꯣꯒꯁꯦ ꯇꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯒꯨꯟ ꯃꯥꯡꯒꯗ꯭ꯔꯥꯅ ꯇꯧꯕꯅꯦ ꯑꯗꯣ ꯍꯣꯏ ꯃꯇꯦꯛ ꯑꯃꯕꯨꯗꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯗꯥꯁꯅꯥꯍꯜ ꯗꯥ ꯊꯝꯕꯧꯗꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯟꯅ ꯇꯥꯈꯤꯁꯦ ꯀꯣꯟ ꯊꯤꯟꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣꯟ ꯊꯤꯟꯕꯗꯣ ꯀꯥꯏꯋꯥꯏꯗꯅꯣ ꯊꯤꯕꯝ ꯈꯪꯗ꯭ꯔꯤ ꯍꯤꯡꯆꯥꯕꯤꯒꯤ ꯇꯥꯁꯦ ꯑꯦꯅꯤ ꯄꯥꯔꯠ ꯇꯧꯕꯤꯔꯛꯑꯣ ꯆꯦꯂꯤꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯏ ꯍꯤꯡꯆꯥꯕꯤꯒꯤꯁꯨ ꯇꯧꯍꯟꯁꯤꯀꯣ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤꯁꯦ ꯑꯗꯨꯝ ꯇꯥꯕ ꯐꯪꯅꯤꯕꯀꯣ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯑꯗ ꯉꯁꯤꯒꯤꯗꯤ ꯁ꯭ꯄꯤꯁꯦꯜ ꯒꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯁꯅꯥꯍꯜꯗꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤꯗꯣ ꯍꯣꯏ ꯍꯣꯏ ꯇꯥꯍꯧꯔꯁꯦ ꯇꯥꯍꯧꯔꯁꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯤꯕꯨꯗꯤ ꯆꯦꯂꯤꯁꯥ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯏꯐꯁꯦ ꯌꯥꯎꯋꯤꯗꯅꯀꯣ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇꯨꯝ ꯑꯃ ꯃꯁꯥ ꯉꯝꯗꯦꯅ ꯆꯠꯂꯨꯕꯅꯦ ꯑꯣ ꯑꯕꯗꯨꯜ ꯁꯠꯇꯔ ꯑꯣ ꯍꯣꯏ ꯑꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯅꯤ ꯑꯣꯏꯕ ꯈꯔ ꯍꯥꯞꯁꯦ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩ ꯐꯅꯤ ꯑꯣꯏꯕꯁꯦ ꯍꯟꯗꯛꯀꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯐꯅꯤꯗꯤ ꯌꯥꯎꯕꯅꯦ ꯍꯥꯏꯕꯗꯤ ꯇꯣꯅꯥꯎꯁꯦ ꯇꯣꯅꯥꯎꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯁꯨ ꯊꯥꯖꯗꯅ ꯌꯥꯝ ꯐꯅꯤ ꯑꯣꯏꯕꯅꯦꯕ ꯑꯗꯨꯝ ꯍꯣꯏ ꯀꯥꯔꯟ ꯄꯨꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯖꯕꯗꯣ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯑꯣꯏꯕꯅꯦ ꯏꯆꯥꯁꯤꯡꯗꯤ ꯄꯨꯄꯨ ꯇꯤꯚꯤꯗ ꯉꯥꯎꯖꯔꯦ ꯇꯤꯚꯤꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗ ꯑꯃꯠꯇ ꯌꯦꯡꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯔꯥꯏꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯆꯥ ꯑꯄꯤꯛꯄꯅꯁꯨ ꯄꯥꯝꯖꯔꯦ ꯄꯥꯝꯖꯅ ꯌꯦꯡꯉꯦꯅ ꯃꯍꯦꯁꯣꯔꯤ KSHꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯇꯤꯚꯤ ꯆꯦꯅꯦꯜꯗꯨꯁꯨ ꯌꯦꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯕꯅꯦ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪ ꯌꯦꯡꯕ IS TV ꯂꯧꯁꯟꯕꯤ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯇꯤꯚꯤꯁꯨ ꯌꯦꯡꯉꯣ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯔꯥꯏꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯒ ꯃꯍꯦꯁꯣꯔꯤ KSH ꯀꯃꯦꯟꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯚ ꯑꯃꯨꯛ ꯌꯦꯡꯉꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡꯂꯩ ꯃꯈꯨꯝꯕꯟꯗ ꯊꯝꯕꯤꯔꯤ ꯃꯣꯏꯔꯥꯡꯂꯩꯃ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯥꯏꯚꯁꯤ ꯊꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯃꯣꯏꯔꯥꯡꯂꯩ ꯃꯣꯏꯁꯤ ꯆꯪꯉꯛꯇꯕ ꯀꯨꯏꯔꯕꯅꯤ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯁꯤꯗ ꯈꯔ ꯇꯞꯄꯤꯁꯦ ꯀꯃꯦꯟ ꯂꯥꯛꯄꯗ ꯆꯪꯉꯒ ꯀꯃꯦꯟꯒ ꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯀꯣ ꯍꯤꯡꯆꯥꯕꯤ ꯗꯥꯏꯂꯣꯛ ꯇꯧꯁꯦ ꯇꯧꯕꯤꯔꯣ ꯍꯤꯡꯆꯥꯕꯤꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯥꯁꯅꯥꯍꯜꯒꯤꯁꯦ ꯊꯤꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯒꯤ ꯑꯃꯇꯪ ꯍꯥꯟꯅ ꯊꯤꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯅꯦ ꯄꯥꯕꯒꯤ ꯍꯥꯟꯅ ꯇꯧꯗꯣꯏꯅꯤ ꯅꯠꯇꯦ ꯇꯧꯔꯣ ꯅꯣꯏ ꯍꯥꯟꯅ ꯇꯧꯔꯣ ꯑꯩ ꯀꯟꯅ ꯍꯤꯡꯆꯥꯕꯤꯒꯤꯗꯤ ꯊꯤꯔꯤ ꯌꯥꯝ ꯍꯧꯋꯦ ꯑꯗꯣ ꯑꯇꯞꯄꯅ ꯍꯥꯟꯅ ꯍꯧꯁꯦ ꯍꯣꯏ ꯍꯣꯏ ꯑꯁꯦꯡꯕ ꯑꯩ ꯍꯧꯕꯗ ꯌꯥꯛꯄꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯌꯥꯏꯕ ꯍꯤꯡꯆꯥꯕꯤꯁꯦ ꯑꯩ ꯏꯁꯥꯐꯥꯎꯗ ꯍꯧꯃꯟꯗꯅ ꯇꯜꯂꯦꯕ ꯃꯥꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯀꯃꯦꯟꯁꯤ ꯄꯥꯛ ꯅꯨꯡꯉꯥꯏꯌꯦ ꯎꯗ꯭ꯔꯦ ꯄꯨꯄꯨꯒꯤ ꯍꯥꯏꯌꯦ ꯅꯤꯡꯊꯧꯖꯝꯅꯤꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯃꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯔꯣ ꯉꯁꯤꯗꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯆꯦ ꯌꯥꯝꯃꯕꯗ 20 ꯃꯤꯅꯠꯃꯨꯛ ꯁꯥꯡꯍꯟꯁꯦ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏ ꯍꯦꯛꯇ ꯂꯣꯏꯈꯤꯕ ꯀꯣꯛ ꯆꯥꯛꯑꯦꯅ ꯊꯝꯕꯤꯔꯛꯏ 20 ꯃꯤꯅꯠꯁꯦ ꯌꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯋꯥꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯗ ꯌꯧꯗꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯧꯅꯤꯡꯆꯤꯠ ꯍꯥꯏꯇꯥꯔꯦ 15 16 17 5 ꯃꯤꯅꯠꯁꯇ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯌꯧꯈꯤ ꯇꯥꯔꯒꯗꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯆꯣꯟꯊꯗꯧꯕ ꯑꯗꯨꯅ ꯆꯣꯟꯊꯗꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯝꯕ ꯆꯥꯡꯗꯣ ꯑꯗꯨꯗꯩꯗ खर तोꯏꯅ ꯑꯣꯏꯅ ꯍꯥꯞꯀꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯅꯦ ꯑꯩꯁꯦ ꯅꯣꯏꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏꯒꯦ ꯈꯜꯂꯕꯅꯦ ꯄꯤꯌꯥꯔ ꯊꯣꯛꯈꯤꯕꯗꯩ ꯍꯥꯏꯕꯒ ꯃꯣꯏ ꯈꯨꯔꯨꯝꯅ ꯋꯥꯔꯧꯅ ꯊꯝꯕꯤꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ
ꯊꯥꯖꯔꯛꯇꯕꯅꯤ ꯑꯗꯣ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯁꯥꯎꯕ ꯌꯥꯗꯦ ꯆꯦꯆꯦ ꯑꯩ ꯐꯣꯟ ꯅꯍꯥꯟꯒ ꯌꯥꯔꯨꯗ꯭ꯔꯦ ꯉꯁꯤꯗꯪ ꯐꯣꯟ ꯁꯦꯝꯃꯨꯔꯦ ꯐꯣꯟ ꯁꯦꯝꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯚ ꯊꯥꯅꯔꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯏꯗꯤꯀꯣ ꯊꯣꯏꯊꯣꯏꯕ ꯁꯂꯥꯝꯅ ꯊꯣꯏꯊꯣꯏꯕꯒꯤ ꯐꯣꯟ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯒꯩ ꯂꯥꯏꯚ ꯊꯥꯗꯕꯅꯦ ꯐꯪꯗ꯭ꯔꯕ꯭ꯔꯅꯦ ꯀꯃꯦꯟꯁꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯃꯦ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯀꯥꯏ ꯌꯧꯔꯒꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯆꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯖꯔꯛꯑꯒꯦꯀꯣ ꯆꯦ ꯂꯤꯁꯥꯁꯦ ꯃꯃꯥꯡꯒꯤ ꯊꯦꯕꯤꯗꯁꯨ ꯕꯨꯠꯀꯤ ꯁꯥꯏ ꯍꯟꯗꯛꯁꯨ ꯐꯠꯇꯕꯤ ꯁꯥꯔꯦ ꯆꯦ ꯂꯤꯁꯥꯗꯤ ꯕꯨꯠꯀꯤ ꯁꯥꯕꯗ ꯆꯥꯅꯔꯤ ꯏꯁꯩ ꯈꯪꯉꯦ ꯑꯩꯗꯤ ꯈꯪꯉꯕ ꯇꯧꯍꯜꯂꯁꯤ ꯍꯥꯏꯕꯗꯤ ꯁꯨꯝ ꯈꯣꯟꯖꯦꯜꯗꯣ ꯌꯥꯛꯄꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝꯕꯅꯤꯅ ꯑꯐꯕ ꯁꯥꯕ ꯃꯥꯟꯗꯦꯕ ꯑꯗꯨꯅ ꯐꯠꯇꯕꯤꯗ ꯃꯥꯟꯗꯦ ꯃꯥꯜꯂꯦ ꯄꯣꯠꯅꯤ ꯑꯗꯨꯁꯨ ꯃꯥꯏ ꯆꯥꯟꯅꯕꯗꯣ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯍꯧꯖꯤꯛꯇꯗꯤ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯁꯤ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯐꯦꯠꯇꯪ ꯇꯥ ꯊꯝꯕꯧꯗꯒꯤ ꯏꯁꯩ ꯁꯛꯑꯒ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯥ ꯗꯥꯏꯂꯣꯛꯇꯤ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯇꯤꯟ ꯆꯥꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯨꯝꯇꯪꯗꯤ ꯍꯥꯟꯅ ꯇꯧꯕꯤꯈ꯭ꯔꯣꯅꯦ ꯇꯥ ꯊꯝꯕꯧꯒꯤ ꯏꯁꯩꯗꯣ ꯐꯖꯕꯅꯤꯗ ꯀꯥꯏ ꯍꯥꯏꯕꯤꯔꯛꯑꯦꯕ ꯉꯁꯥꯏ ꯑꯃ ꯈꯨꯗꯤꯡ ꯊꯤꯜꯂꯒ ꯁꯛꯄꯒꯤ ꯏꯁꯩꯗꯣ ꯑꯗꯨꯗ ꯁꯛꯄꯤꯔꯣꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯗ ꯁꯛꯀꯦꯀꯣ ꯑꯗꯨꯗꯤ ꯁꯛꯄꯤꯔꯣꯅꯦ ꯑꯝꯇ ꯍꯥꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯛꯇꯕ ꯀꯨꯏꯔꯛꯂꯦꯗ ꯅꯕꯨꯡ ꯊꯝꯕꯧ ꯑꯣꯏꯗꯤ ꯄꯣꯟꯒꯤ ꯆꯦꯛꯂꯥꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯋꯥꯔ ꯂꯩꯔꯦꯗꯣ ꯑꯣ ꯏꯕꯦꯝꯃ ꯑꯣ ꯏꯕꯦꯝꯃ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯁꯦꯡꯕꯗ ꯍꯥꯟꯅ ꯌꯦꯡꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯔꯤꯌꯦꯜꯁꯤꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯛꯑꯣ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯀꯃꯦꯟꯁꯤꯕꯣ ꯖꯦꯔꯤꯁꯥ ꯀꯃꯦꯟꯁꯦ ꯈꯔꯗꯤ ꯁꯣꯏꯗꯅ ꯀꯥꯜꯂꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯗꯥꯏꯂꯣꯛ ꯇꯧꯕ ꯈꯣꯠꯄ ꯉꯥꯏꯔꯤꯉꯩꯗ ꯑꯗꯨꯅ ꯄꯥꯍꯧꯗ꯭ꯔꯦ ꯄꯥꯕꯤꯔꯛꯇ꯭ꯔꯦꯅ ꯈꯟꯕꯤꯒꯅꯨ ꯀꯃꯦꯟ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯣꯏ ꯀꯥꯟꯕ ꯑꯝꯇ ꯌꯥꯎꯖꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯇꯧꯅꯤꯡꯉꯥꯏ ꯉꯥꯏꯅꯕ ꯀꯥꯟꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯔꯛꯇ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯇꯣꯅꯥꯎ ꯄꯨꯔꯨꯕ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯥꯇꯣꯟꯖꯥꯎ ꯌꯥꯎꯋꯦ ꯍꯥꯏ ꯅꯥꯇꯣꯟꯖꯥꯎꯁꯨ ꯇꯥ ꯊꯝꯕꯧꯅ ꯁꯥꯕꯤꯕꯅꯦ ꯄꯥꯔꯠ 14ꯒꯤ ꯇꯦꯖꯔ ꯍꯦꯂꯣꯏꯅ ꯇꯣꯅꯥꯎ ꯆꯦꯟꯕꯗꯣ ꯇꯣꯅꯥꯎꯅ ꯍꯅꯨꯕꯁꯦ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯂꯩꯇ꯭ꯔꯤꯅꯦ ꯑꯗꯣ ꯃꯊꯧ ꯀꯌꯥ ꯂꯩꯇ꯭ꯔꯤꯅꯣ ꯑꯗꯣ ꯇꯣꯅꯥꯎꯅ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯨꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯔꯣꯁꯟ ꯉꯥꯡꯕꯝ ꯊꯥꯒꯠꯆꯔꯤ ꯇꯥ ꯊꯝꯕꯧꯒꯤ ꯏꯁꯩꯗꯣ ꯐꯖꯕꯅꯤꯗ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯆꯦ ꯁꯣꯅꯝ ꯆꯦ ꯂꯤꯁꯥꯒꯤꯁꯨ ꯗꯥꯏꯂꯣꯛ ꯑꯃꯃꯝ ꯇꯧꯔꯛꯑꯣꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯩꯃꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯇꯧꯖꯒꯦ ꯃꯣꯏꯔꯥꯡ ꯂꯩꯃ ꯑꯩꯒꯤꯗꯤ ꯃꯇꯦꯛ ꯑꯃꯕꯨ ꯇꯧꯈ꯭ꯔꯕꯅꯤ ꯆꯦ ꯂꯤꯁꯥꯗꯒꯤ ꯃꯇꯦꯛ ꯑꯃ ꯇꯥꯅꯕ ꯇꯧꯁꯤ ꯑꯩꯒꯤ ꯃꯇꯦꯛ ꯑꯃ ꯇꯥꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯥꯡ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯇꯧꯊꯣꯛꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤꯗꯤ ꯑꯌꯥꯝꯕꯅ ꯌꯥꯝ ꯄꯥꯛ ꯌꯥꯎꯗꯦꯕ ꯉꯪꯕ ꯅꯣꯛꯄ ꯗꯥꯏꯂꯣꯛꯇꯤ ꯄꯥꯛ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯃꯥ ꯁꯥꯎꯔꯛꯑꯀꯥꯟꯗꯅꯦ ꯍꯣꯏ ꯄꯥꯛ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯇꯧꯕꯅꯤ ꯑꯐꯕꯤ ꯁꯥꯔꯒ ꯑꯌꯥꯝꯕ ꯂꯩꯕꯅꯦꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯑꯊꯥꯞꯄꯗꯩ ꯍꯥꯟꯅ ꯍꯧꯖꯩ ꯑꯇꯞꯄꯗꯩ ꯍꯥꯟꯅ ꯍꯧꯖꯩ ꯍꯥꯏꯔꯗꯤ ꯍꯦꯂꯣꯏꯅ ꯅꯨꯄꯥ ꯁꯨꯝꯕꯩ ꯗꯥꯏꯂꯣꯛꯇꯩ ꯍꯧꯔꯁꯤ ꯃꯥꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦꯍꯦ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏ ꯀꯩꯅꯣ ꯀꯃꯦꯟ ꯇꯧꯔꯁꯨ ꯑꯃ ꯌꯥꯏꯌꯦ ꯍꯥꯞꯄꯤꯌꯨ ꯑꯄꯨꯟꯕ ꯏꯕꯥꯅꯤꯃꯛ ꯄꯨꯟꯕ ꯌꯥꯏꯌꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯄꯨ ꯁꯨꯕ ꯄꯥꯝꯃꯦ ꯑꯍꯨꯝꯃꯛ ꯄꯨꯟꯕ ꯌꯥꯎꯕꯅꯦ ꯌꯥꯎꯔꯝꯗꯦꯉꯣ ꯑꯩ ꯊꯤꯔꯛꯑꯒꯦꯀꯣ ꯑꯃ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯒ ꯉꯛꯑꯀꯥꯟꯗ ꯄꯥꯕꯅ ꯎꯕꯗꯣ ꯍꯤꯡꯆꯥꯕꯤꯒ ꯑꯣꯟꯕꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯌꯥꯎꯔꯗꯤ ꯑꯗꯨꯗꯣ ꯌꯦꯡꯉꯁꯤ ꯌꯦꯡꯕꯤꯔ ꯌꯦꯡꯉꯁꯤ ꯑꯗꯨ ꯀꯌꯥꯗꯅꯣ ꯈꯪꯗ꯭ꯔꯦ ꯗꯥꯁꯅꯥꯅ ꯊꯤꯕꯤꯔꯛꯄ ꯌꯥꯔꯗꯤ ꯊꯤꯕꯤꯔꯛꯑꯣ ꯀꯃꯦꯟ ꯊꯤꯔꯛꯀꯦ ꯄꯥꯊꯣꯛꯆꯔꯒꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯐꯤ ꯁꯥꯅ ꯁꯥꯅ ꯂꯥꯏꯚ ꯌꯦꯡꯕꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯥ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯌꯦ ꯍꯩꯃꯥ ꯆꯨꯔꯥ ꯈꯥꯏꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯥꯎꯕ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯉꯁꯤꯗꯤ ꯇꯣꯛꯂꯒꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯂꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯎꯒꯦ ꯑꯕꯗꯨꯜ ꯁꯥꯇꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯝꯕꯒ ꯊꯣꯏꯕꯤꯒꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏ ꯑꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯄꯥꯏꯕ ꯍꯧꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯑꯩ ꯏꯆꯦꯅ ꯀꯥꯎꯔꯕꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯇꯥꯡꯀꯛ ꯑꯃ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯣꯏꯔꯥꯡ ꯂꯩꯃꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯎꯕꯗꯣ ꯑꯗꯨ ꯊꯤꯔꯦ ꯗꯥꯁꯅꯥꯒ ꯑꯗꯨꯒ ꯇꯧꯔꯛꯑꯒꯦ ꯃꯥꯅ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯎꯕꯗ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯎꯕ ꯄꯥꯝꯃꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯐꯕꯗꯨꯁꯨ ꯑꯐꯕꯤ ꯁꯥꯕ ꯑꯗꯩ ꯁꯨꯝꯕ ꯍꯥꯏꯗꯤ ꯍꯦꯔꯣꯏꯅ ꯁꯨꯝꯕ ꯁꯥꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯛꯑꯅꯤ ꯑꯗꯩꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯌꯥꯎꯔꯛꯑꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯍꯣꯏ ꯇꯥ ꯊꯝꯕꯧꯅ ꯍꯥꯏꯇꯥꯔꯦ ꯇꯥ ꯊꯝꯕꯧꯅ ꯀꯤꯕꯗꯨꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯃꯥꯅꯦ
ꯑꯩꯅ ꯑꯃ ꯊꯥꯈꯤꯕꯗꯨ ꯌꯥꯕ ꯌꯦꯡꯉꯨ ꯁꯤꯗꯤ ꯀꯩꯅꯣ ꯌꯥꯎꯗꯕ ꯍꯤꯡꯆꯥꯕꯤ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨꯗꯅ ꯍꯤꯡꯆꯥꯕꯤ ꯌꯥꯎꯗꯦ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯌꯥꯎꯕꯗꯨꯅ ꯇꯥ ꯇꯣꯅꯥꯎꯒꯅꯦꯕ ꯇꯥ ꯊꯝꯕꯧꯒꯤꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕꯁꯦ ꯄꯥꯛ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯌꯥꯏ ꯑꯗꯣ ꯑꯅꯤꯗꯨ ꯇꯧꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯇꯧꯕꯗꯨ ꯐꯖꯕ ꯇꯥꯡꯀꯛ ꯌꯦꯡꯉ ꯁꯨꯝꯕꯩꯖꯥꯟ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯆꯦ ꯏꯁꯥꯅ ꯍꯤꯡꯆꯥꯕꯤꯒꯤ ꯑꯃ ꯊꯤꯕꯤꯔꯣꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯁꯥꯏꯅ ꯌꯨ ꯉꯥꯎꯔ ꯉꯥꯡꯕꯗꯨꯗ ꯍꯧꯕꯤꯔꯛꯑꯣꯅꯦ ꯃꯆꯦꯠ ꯑꯝꯇꯪ ꯇꯧꯖꯒꯦꯀꯣ ꯃꯇꯧ ꯂꯩꯕꯤ ꯅꯪꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯁꯨꯛ ꯍꯥꯎꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯍꯦꯛ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯍꯥꯎꯕꯅꯤ ꯇꯥ ꯊꯝꯕꯧ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯗꯕꯅꯤꯅ ꯁꯤꯒꯨꯝꯕ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯊꯣꯡꯂꯒ ꯄꯤꯖꯗꯣꯏꯅꯦ ꯑꯗꯣ ꯃꯇꯧ ꯂꯩꯕꯤ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯏꯇꯝꯕꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯇꯨꯝꯊꯣꯛꯎ ꯇꯥ ꯊꯝꯕꯧ ꯑꯩꯗꯤ ꯅꯪ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ ꯍꯤꯡꯆꯥꯕꯤ ꯌꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦ ꯇꯧꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯂꯧꯕꯤꯔꯛꯑꯣꯅꯦ ꯍꯤꯡꯆꯥꯕꯤꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯇꯥꯊꯣꯛꯑꯁꯤꯀꯣ ꯃꯌꯥꯝ ꯏꯀꯣꯟ ꯀꯣꯟꯕꯗ ꯌꯦꯡꯉꯨꯅꯦ ꯍꯤꯡꯆꯥꯕꯤ ꯇꯣꯟ ꯁꯤꯗꯤ ꯇꯞꯅꯤꯌꯦ ꯑꯗꯨꯝ ꯅꯠꯇꯦ ꯇꯞꯄꯣꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦ ꯍꯣꯏ ꯃꯌꯥꯝꯕꯨꯗꯤ ꯑꯗꯨ ꯀꯟꯅ ꯅꯣꯛꯄ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯑꯗꯣ ꯑꯃꯨꯛ ꯅꯪ ꯍꯥꯏꯔꯣ ꯅꯪꯒꯤ ꯃꯈꯥ ꯑꯣꯏ ꯇꯥꯔꯛꯀꯦ ꯍꯣꯏ ꯌꯥꯏ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯏꯄꯪ ꯍꯦꯛ ꯄꯪꯉꯗꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯏꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯕꯣ ꯃꯥꯒꯤ ꯋꯥ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕ ꯊꯦꯝꯕꯗ ꯌꯥꯒꯗꯕ ꯑꯄꯪꯕ ꯅꯨꯄꯥ ꯃꯈꯩꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯅꯤꯗꯣ ꯑꯁꯤꯒꯤ ꯈꯨꯗꯣꯛꯁꯤꯅꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛ ꯑꯗꯨ ꯀꯥꯏ ꯈꯔ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯑꯇꯞꯄꯁꯨ ꯍꯤꯡꯆꯥꯕꯤꯁꯨ ꯄꯨꯂꯞ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯗꯥꯏꯂꯣꯛ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯀꯃꯦꯟꯁꯦ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯀꯃꯦꯟꯁꯦ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯔꯗꯤ ꯀꯥꯜꯂꯅꯤ ꯂꯣꯏ ꯁꯣꯏꯔꯦꯝꯕꯤꯗꯣꯏꯒꯤ ꯑꯣꯏꯔꯒꯦ ꯇꯥ ꯊꯝꯕꯧ ꯌꯥꯔꯕ꯭ꯔꯣ ꯀꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯂꯥꯏꯛꯁꯨ ꯇꯧꯋꯦ ꯄꯨꯟꯅ ꯇꯧꯕꯤꯔꯛꯑꯣ ꯏꯃꯨꯡ ꯊꯝꯕꯧꯁꯦ ꯌꯥꯝ ꯇꯥꯡꯅ ꯌꯥꯎꯕꯅꯤꯅ ꯉꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯊꯥꯁꯤ ꯂꯥꯏꯐꯁꯦ ꯃꯣꯏꯔꯥꯡ ꯂꯩꯕꯅ ꯊꯕꯛꯑꯦ ꯃꯣꯏꯔꯥꯡ ꯂꯩꯃꯅ ꯉꯥꯔꯤ ꯇꯩꯊꯣꯛꯑꯣ ꯇꯧꯕꯗꯣ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯍꯨꯝꯃꯛ ꯉꯥꯔꯤ ꯇꯩꯊꯣꯛꯑꯣ ꯇꯧꯕꯗꯣ ꯌꯥꯔꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯊꯝꯕꯧ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯣꯅꯥꯎꯅꯦ ꯌꯥꯝꯅꯗꯤ ꯃꯨꯟꯅꯗꯤ ꯌꯦꯡꯕꯤꯀꯣ ꯈꯪꯗꯤ ꯈꯪꯉꯦꯕ ꯇꯥꯡꯀꯛꯁꯦ ꯌꯥꯝ ꯃꯥꯜꯂꯦ ꯃꯈꯣꯟꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯩꯅꯦ ꯐꯦꯇꯣ ꯕꯨꯜꯃꯤꯅꯔ ꯀꯣꯃꯦꯗꯤ ꯗꯥ ꯐꯦꯇꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯁꯤꯗ ꯌꯨꯖꯔ ꯅꯦꯝ ꯑꯃ ꯐꯦꯇꯣꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯆꯪꯕꯤꯔꯛꯏꯁꯤ ꯗꯥ ꯐꯦꯇꯣꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯄꯥꯝꯅꯔꯤꯕ ꯍꯪꯅꯔꯤꯕ ꯇꯣꯅꯥꯎ ꯁꯥꯕꯗꯨꯅꯦ ꯃꯍꯥꯛꯁꯨ ꯂꯥꯏꯚꯁꯤꯗ ꯆꯪꯉꯛꯑꯦ ꯉꯁꯤ ꯁꯤꯗꯩꯗ ꯌꯥꯎꯕꯗꯤ ꯈꯨꯗꯣꯡ ꯈꯔ ꯆꯥꯗꯕ ꯐꯔꯛ ꯇꯥꯕꯗꯒꯤ ꯃꯥꯗꯣ ꯌꯨꯝꯗꯒꯤ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯥꯏꯗꯒꯤ ꯇꯣꯅꯥꯎꯒꯤ ꯉꯥꯛꯇꯅꯤ ꯀꯃꯦꯟꯁꯦ ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ ꯕꯤग ꯐꯦꯟ ꯍꯥꯏꯌꯦ ꯔꯥꯅꯤ ꯕꯦꯕꯤ ꯂꯥꯏꯐꯁꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯥꯏꯚꯇ ꯑꯦꯛꯇꯤꯡ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯉꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯕꯤग ꯐꯦꯟ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯤꯌꯦ ꯈꯨꯅꯣꯛꯁꯦꯅ ꯖꯕꯤꯔ ꯈꯥꯟꯅ ꯊꯝꯃꯛꯑꯦ ꯃꯣꯏꯔꯥꯡ ꯂꯩꯕꯅꯁꯨ ꯀꯤꯌꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯅꯣꯛꯄꯁꯦ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯍꯥ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯤꯌꯦ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛ ꯌꯥꯏꯐꯔꯦ ꯏꯅꯦ ꯃꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯀꯜꯂꯛꯆꯩ ꯀꯅꯥꯅ ꯁꯥꯕ ꯑꯣꯏꯗꯣꯏꯅꯣ ꯑꯣ ꯏꯅꯦ ꯃꯦꯝꯕꯁꯤꯅ ꯒꯤꯇꯥꯟꯖꯂꯤ ꯆꯦ ꯒꯤꯇꯥꯅ ꯁꯥꯕꯤꯕꯅꯦ ꯃꯃꯥꯡꯗꯁꯨ ꯀꯩꯃꯤꯗꯒ ꯀꯩꯅꯣ ꯁꯥꯕꯗꯣ ꯃꯥꯏꯕꯤ ꯁꯥꯈꯤꯕ ꯑꯗꯩ ꯑꯩꯈꯣꯏ ꯁꯤ ꯋꯥꯔꯤꯗ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯨꯟꯖꯃꯂꯥꯗ ꯑꯗꯩꯗꯤ ꯍꯅꯤ ꯅꯨꯅꯥꯡ ꯑꯣꯟꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯁꯥꯈꯤꯕ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯆꯦ ꯒꯤꯇꯥꯟꯖꯂꯤꯁꯤꯅ ꯑꯗꯨꯝ ꯁꯥꯕꯤꯕ ꯉꯥꯛꯇꯅꯦ ꯃꯥꯁꯦ ꯀꯩꯅꯣꯁꯨ ꯈꯝꯕ ꯊꯣꯏꯕꯤꯗꯁꯨ ꯀꯩꯅꯣ ꯉꯥꯡꯈꯂꯩꯃꯒꯤ ꯔꯣꯜ ꯂꯧꯕꯤꯔꯝꯕꯅꯤ ꯃꯍꯥꯛꯅ ꯃꯦꯝꯕ ꯁꯥꯖꯕꯅꯤ ꯍꯤꯡꯆꯥꯕꯤ ꯈꯨꯅꯣꯛꯇꯣ ꯑꯝꯇꯒ ꯅꯣꯛꯂꯛꯑꯣꯌꯦ ꯎꯄꯨꯊꯣꯡꯕ
ꯅꯤꯜꯂꯦ ꯀꯥꯒ ꯂꯣꯏꯅ ꯑꯁꯦꯡꯕ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯃꯥꯜꯂꯦꯅ ꯍꯥꯏꯔꯦ ꯑꯝꯇꯪꯒ ꯅꯣꯛꯍꯟꯁꯦ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯁꯤꯗ ꯅꯤꯜꯂꯦ ꯅꯤꯜꯂꯦ ꯅꯣꯛꯀꯦ ꯅꯣꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯃꯨꯛ ꯂꯣꯏꯔꯝꯗꯥꯏꯗ ꯅꯣꯛꯀꯦ ꯑꯩꯕꯨꯗꯤ ꯅꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯣ ꯌꯥꯝ ꯍꯧꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯆꯦ ꯑꯍꯤꯡꯗꯒ ꯑꯗꯨꯃꯥꯏꯅ ꯅꯣꯛꯎꯔꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏꯌꯦꯅ ꯑꯁꯦꯡꯕ ꯑꯩꯅꯒ ꯃꯄꯥꯟꯗꯒ ꯊꯣꯛꯑꯒꯀꯣ ꯑꯁꯦꯡꯕ ꯑꯍꯤꯡꯗꯨꯗ ꯑꯗꯨꯃꯥꯏꯅ ꯅꯣꯛꯎꯔꯕ ꯑꯩꯅ ꯅꯣꯛꯏꯅꯦꯅ ꯀꯅꯥꯝ ꯊꯣꯛꯂꯛꯑꯦ ꯆꯥꯕꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯈꯟꯅꯦꯕ ꯆꯥꯕꯤ ꯊꯣꯛꯂꯛꯑꯦ ꯀꯅꯥꯝ ꯊꯣꯛꯂꯛꯑꯔꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯌꯦꯡꯅꯤꯡꯉꯦ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯆꯥꯕꯤ ꯈꯨꯅꯣꯛꯁꯦ ꯃꯁꯛ ꯀꯌꯥꯝ ꯆꯥꯟꯅꯗꯤꯌꯦ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯛꯏꯁꯤꯗꯤ ꯍꯦꯟꯅ ꯍꯔꯥꯎꯋꯦ ꯍꯣꯏ 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 ꯃꯁꯥꯒꯤ ꯍꯥꯟꯅꯗꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯌꯥꯛꯑꯒ ꯂꯥꯛꯑꯦ ꯑꯗꯩ ꯈꯨꯅꯣꯛꯁꯦ ꯑꯗꯨꯝ ꯊꯤꯔꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯃꯤꯅ ꯈꯨꯅꯣꯛ ꯊꯤꯗꯤ ꯍꯧꯃꯜꯂꯦ ꯈꯣꯠꯂꯦ ꯌꯥꯝ ꯉꯥꯡꯉꯝꯕꯅꯦꯕ ꯍꯧꯖꯤꯛ ꯆꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯀꯥꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯃꯐꯝ ꯊꯝꯈꯤꯕꯗꯒꯤ ꯀꯥꯟꯅꯊꯣꯛꯈ꯭ꯔꯦ ꯊꯝꯕꯧꯅ ꯍꯦꯜꯂꯣꯏ ꯑꯣꯛꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯉꯥꯎꯕꯒꯤꯗꯣ ꯇꯧꯔꯛꯑꯣ ꯍꯥꯏ ꯔꯥꯅꯤ ꯀꯩꯅꯣꯅ ꯔꯤꯌꯥꯅ ꯊꯝꯕꯤꯔꯛꯄꯅꯦ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯃꯥꯜꯂꯦ ꯈꯨꯅꯣꯛꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯉꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯅꯣꯛꯄ ꯉꯥꯛ ꯉꯥꯏꯈ꯭ꯔꯦ ꯃꯦꯡꯒꯣ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯃꯥꯏ ꯍꯧꯖꯤꯛ ꯀꯃꯦꯟꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯣꯡꯃ ꯏꯅꯦ ꯃꯦꯝꯕ ꯂꯥꯏꯐꯇ ꯌꯥꯎꯍꯟꯕꯤꯔꯛꯎ ꯍꯣꯏ ꯑꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯀꯦ ꯄꯨꯄꯨꯇꯣꯝꯕꯒꯤ ꯕꯨꯠ ꯄꯥꯔꯠ 14 ꯊꯥꯔꯛꯎꯀꯣ ꯍꯣꯏ ꯉꯁꯤ ꯊꯥꯔꯛꯀꯅꯤꯌꯦ ꯆꯦ ꯁꯣꯅꯝꯒꯤ ꯚꯣꯏꯁ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯐꯠꯇꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯁꯣꯅꯝ कमेंट तो ꯄ꯭ꯂꯤꯖ है जी कनाम अजाना ꯑꯧ ꯑꯃ ꯌꯥꯎꯔꯤꯁꯤ ꯀꯅꯥ ꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏ ꯏꯅꯥꯎꯕ ꯉꯁꯤꯗꯤ ꯐꯠꯇꯕꯒꯤ ꯗꯥꯏꯂꯣꯛꯇꯤ ꯇꯧꯖꯔꯔꯣꯏꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯊꯝꯕꯧꯅ ꯍꯦꯜꯂꯣꯏ ꯑꯣꯟꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯩꯗꯣ ꯑꯗꯨ ꯗꯥꯏꯂꯣꯛꯇꯣ ꯑꯩ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯀꯟꯅ ꯊꯤꯔꯤ ꯆꯦ ꯍꯦꯜꯂꯣꯏ ꯁꯥꯕꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥꯁꯨ ꯑꯩꯁꯨ ꯍꯦꯜꯂꯣꯏ ꯂꯣꯏ ꯁꯥꯏ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯤ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯩ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯇꯞꯅ ꯍꯥꯏꯕꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯒꯤꯅꯦꯕ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯅꯨꯡꯗꯥꯡ ꯑꯃ ꯑꯝꯇ ꯄꯨꯟꯅ ꯅꯣꯛꯁꯦ ꯃꯤꯒꯤ ꯔꯤꯌꯦꯛꯁꯟ ꯌꯦꯡꯁꯦꯅ ꯃꯣꯏꯔꯥꯡ ꯂꯩꯃꯅ ꯊꯝꯃꯛꯑꯦ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯩꯅ ꯑꯣꯏꯅ ꯅꯣꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯔꯤꯌꯦꯛꯁꯟꯗꯣ ꯅꯝꯕꯤꯔꯣ ꯍꯣꯏ ꯌꯥꯅꯤ ꯑꯗꯨꯝ ꯌꯥꯏ ꯍꯣꯏ ꯔꯣꯖꯤ ꯑꯣꯏꯅꯥꯝ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯀꯩꯃꯤ ꯂꯩꯇ꯭ꯔꯣ ꯀꯩꯃꯤ ꯂꯩꯌꯦ ꯇꯣꯅꯥꯎꯅ ꯍꯦꯜꯂꯣꯏ ꯅꯨꯄꯤ ꯀꯧꯔꯒ ꯀꯞꯄꯗꯣ ꯇꯥꯖꯒꯦ ꯆꯦ ꯀꯦꯅꯦꯗꯤ ꯉꯁꯤꯁꯦ ꯇꯣꯅꯥꯎꯁꯦ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯅꯥꯎꯒ ꯇꯥ ꯊꯝꯕꯧꯒ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯍꯟꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛꯁꯤꯗꯤ ꯉꯥꯎꯖꯩꯌꯦ ꯍꯤꯡꯆꯥꯕꯤꯅ ꯅꯣꯛꯄꯗꯁꯨ ꯉꯥꯎꯕ ꯂꯩꯕ꯭ꯔꯣ ꯆꯦ ꯁꯣꯅꯝ ꯚꯣꯏꯁ ꯌꯥꯝ ꯉꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛꯇꯣ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛ ꯉꯥꯛ ꯉꯥꯏꯈꯔꯦ ꯅꯣꯛꯆꯔꯛꯀꯦꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯐꯖꯕ ꯅꯣꯛꯄꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯝ ꯃꯥꯅꯦ ꯍꯥꯏꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯛꯇꯤ ꯅꯣꯛꯍꯟꯈꯤꯅꯤ ꯀꯟꯅ ꯉꯁꯤ ꯅꯣꯛꯂꯛꯀꯦꯁꯦ ꯑꯩꯁꯦ ꯁꯨꯝ ꯅꯣꯛꯄ ꯀꯥꯟꯗꯅꯦꯀꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯄꯨꯔꯥ ꯐꯨꯗꯣꯛꯑꯒ ꯅꯣꯛꯄꯁꯦ ꯁꯨꯡꯅꯣꯛ ꯅꯣꯛꯇ꯭ꯔꯤꯕ ꯁꯤꯗꯩ ꯍꯦꯟꯅ ꯍꯧꯕ ꯌꯥꯝ ꯌꯥꯔꯦꯕꯀꯣ ꯑꯩ ꯈꯣꯟꯁꯦ ꯑꯗꯣ ꯁꯨꯝ ꯐꯅ ꯍꯥꯏꯕ ꯋꯥꯅꯦ ꯃꯤ ꯂꯩꯔꯅꯤ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯅꯣꯛꯄꯁꯦ ꯑꯗꯨꯝ ꯐꯥꯖꯜꯂꯤꯕꯅꯦꯕ ꯁꯤꯐꯧꯗ ꯐꯥꯖꯜꯂꯤꯕꯅꯦꯕ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯅꯣꯛꯆꯔꯛꯀꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯒꯨ ꯗꯥꯔꯣꯖꯦꯁꯦ ꯍꯟꯗꯛ ꯀꯩꯅꯣ ꯉꯝꯕꯁꯨ ꯗꯥꯔꯣꯖꯦꯁꯅ ꯁꯥꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯨꯄꯨ ꯇꯣꯝꯕ ꯍꯥꯏꯁꯦ ꯄꯨꯄꯨ ꯇꯣꯝꯕꯁꯦ ꯗꯥꯔꯣꯖꯦꯁꯅ ꯁꯥꯕꯤꯕꯅꯤꯀꯣ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯚꯣꯀꯦꯜꯁꯦ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯄꯥꯔꯠꯁꯦ ꯅꯣꯡꯃꯗ ꯂꯣꯏ ꯊꯥꯒꯠꯄꯤꯔꯣ ꯆꯦ ꯃꯆꯤꯟ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯤꯌꯦ ꯉꯥꯏꯕꯗ ꯋꯥꯏ ꯅꯤꯇꯤꯁ ꯅꯥꯎꯔꯦꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯁꯦꯝꯃꯒ ꯊꯥꯒꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯊꯥꯒꯠꯄꯗꯨꯃꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕꯁꯤꯡꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯏꯄꯤꯁꯣꯠ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯞꯆꯔꯛꯀꯦ ꯎꯗ꯭ꯔꯕꯣ ꯀꯃꯦꯟꯁꯦ ꯅꯠꯇꯦ ꯑꯩꯕꯨꯗꯤ ꯎꯕ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤꯕꯁꯤꯗ ꯆꯩ ꯋꯥꯔꯤ ꯊꯤ ꯍꯥꯏꯅ ꯊꯝꯕꯤꯌꯦ ꯑꯩ ꯍꯤꯡꯆꯥꯕꯤꯒꯤ ꯉꯥꯛ ꯂꯥꯛꯄꯗꯨꯗ ꯊꯦꯡꯛ ꯌꯨ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯗꯤ ꯃꯈꯣꯟꯁꯦ ꯀ ꯍꯥꯏꯔꯛꯏꯀꯣ ꯊꯦꯡꯛ ꯌꯨ ꯄꯣꯠꯁꯣꯠꯁꯨ ꯌꯥꯎꯔꯦ ꯊꯝꯕꯧꯁꯨ ꯌꯥꯎꯔꯦ ꯑꯃ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯊꯔꯣꯁꯨ ꯌꯥꯎꯔꯦ ꯑꯣ ꯑꯗꯨ ꯇꯧꯔꯁꯤ ꯏꯁꯩꯒꯁꯨ ꯁꯛꯑꯦ ꯑꯗꯨ ꯇꯧꯔꯁꯤ 34
iche tin cha min matang do sing bada chapot ka chara baga tawra ba yam hawdu su male adu ti tin ai na pizza bane do chari ba mi si da hanga je sing ba kai chara taw ine do bo asing bagi saksa adu mere ko lawa ꯁꯦ ꯃꯩꯁꯥ ꯍꯥꯏꯖꯕꯩ ꯋꯥꯅꯦ ꯕꯤꯀꯣꯂꯣ ꯕꯣꯏ ꯆꯥꯁꯟꯅꯔ ꯁꯥꯕ ya de ba real cha da ya de ba kappe matang se ta ui bi kappe bu ko thare thagra ba da lunga ti ma taw zara ke ko myam ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯎꯕ ꯑꯣꯏꯔꯥ yawi paswa kapana ai ro pasolo ꯅꯪꯅꯦ ai do tharo kai ai yaw di ji thara ko de si lo ai tharo ꯒ꯭ꯔꯨꯞꯇ ꯀꯩꯅꯣꯗ o si ko hai ma si yang pi na kappa yang paktan yang kana de kappa rai ko habadi kai no ni na mi ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯁꯨ ꯃꯌꯥꯝ ngapi yo tawrage ko ai na sik tawa dori ba sibu karino kanala igi ting pangbi ka dori ba no hasik tinu pa mau ba siga kamdaw na putsi silin ka dori ba no ngarang yung dagi tukraga mapang kanda na mangure aduga husik na nga mo na pange ꯅꯪꯕꯨ ꯑꯃꯨꯛꯇ ꯐꯥꯊꯧ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ hai be ma ho matau leiri nuza nang mai thom nung si bi ai gi mitu duna talai hai be ma matau leiri ho nung si bi hai tharo hai bi sakchi bi nang na sai da hatum ne ai isai sakpa yad ne hai be ma thank you okay huma yaw boy banina smile taw sida dinung ngai ko panthoi bedo class kya kara bi chishonam roji oi nam je koi roji do oi diro sibo oi du ma oh Romani man. mani ne oh roji koi panthoi ba class kenu ka gre 3 class 3 ka gre oh roji se udaba koi re koi lab sida changbi re roji oi nam se mamanga lai jale bi sabira maduni kanida aduga koi kamendi me ama lai adubu yam hena kuina ngasi je video hapon mi oi banina live te yam hena matam thada jabasu ngamjade duna loishanaba gi tanja su yoksale e kamen amani dang athubada habese pathok charam gi aduga koi live se loishanaba tawjage dialogue ti tawjaroi gi ko wara bi beade chan sonam bimol moyang cha taram lokchari ai manabada ai amambada leiri yamna sabigi dialogue yam taw kanu kashu kaide putung bedo khara sangna thabiro ngasi hapakaduise dum yengbiro putung base yamna fajaye kanana sari no boy se monster su yamna faje putung bagi but par 15 tar thabiro kiran kangabam hoy putung base daro jesna sabane kaimi sabaduna sabibane comment se thokri ꯆꯦ ꯁꯣꯅ ꯃꯁꯦꯡꯕꯒꯤ ꯀꯞꯄ ꯃꯥꯜꯂꯦ ꯑꯦꯛꯇꯤꯡꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯅ thank you toiba tonaw ki konjel do kanana se kanano sister aduga lesagi kunok tiam kiye musam comforter tonaw sabaduna dafeto na sabi bane matham gi lapte on jarke aduga jeli sagi dis hoya man bane thank you jawi kunok to pen amta nok se roi boin hoi lo shalase ngasi gi oina lab si lo sanjarage aduga comment ji thanan thaba yawa ga su myam na ngak piyo dialogue su togi baga matam su ten baga aroi boina jeli sadagi kunok to tang thinan uhalase aduga ngasi gi lab si lo shalase ꯀꯩ ꯍꯥꯏꯔ ꯅꯣꯛꯇꯣꯏꯅꯣ ngasi di live ngasi lo sanjarage ana ꯅꯣꯛꯆꯔꯛꯑꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ thank you ma'am